Imphal Hotel da EPAC TV ga Akhanana hujauji unajari basi atai kana sunate United Maitai Pangal Committee UMPC Manipur ki General Secretary oibata natana Dolaland da leiba Manipur Creative School ki chairman su oiba aduga hujauji Manipur ki tongan phil kaya da achuba contribution piriba MD Raees Ahmad Tampak kani hujauji unajari basi bayag ahanba unajaba sida aikoina bayade khangjaningi si hujauji science amadi technology na khamtheng chokhalapagi matungina aibadi haiba science and technology na piba khudul lamoina social media si hariba social media si khoina nyam chum sinraga di kanaba ka lobu yai adubo haiba tools si nyam lana sinraga di lamdam sida crime kaya thropna bagi achubu tools am oiba yai to haiba sigi khuthangda kanagum mi kharana nusi chana le minaiba community singi marakta yengthina ba yaba tar oiba tongan puskaya thagalak pathengne hiram sigi matangda CSO leader amoina bayagi ufam kitang thambiyo ahan mabaktada ngasi koi now saidur na EPAC TV news gi interview ma lobi bagi damak tai gi maikai dagi thagat pa phongdok chari loina na inaw na hairi bai koi gi social media si hojiti p3 bc asengna na magi generation gi kari doni hojik si koi na koi gi generation bita hai batare adugi generation duni adugi hek 2024 power generation gama gi alpha gi sorry kari le rabbani adu hojiki generation gi matungina chawkolak gi science and technology gi matungina 2010 gi aikoi gi kitang thenglapna aikoi na ngasi khwaida gi popular oina seasonariba social media lakhre adugi matungda aikoi messenger si matamda aikoi blackberry gi through the b pin na aikoi gi pin nama bb pin na tawraga moi messenger thana ramai mo madum lerami ale ma khara hena chawkholak-tana whatsapp sit lakhre whatsapp si jo hana sumai tawdana aikoi technology si sum evolve torok-tana hojikti instagram lakhre tongan ba telegram makhal mathen mayam mani hojik mangda leiris ado ngasi ma ai isama phamjari ba ise social media gi achau involvement na maram moraga ngasi manipur da sai khoi gi EPAC TV gi news gi khoi gi inaw saidur na phongdok pi khiba ngasi school tawrai ba amadi society da kari no hojik darkar leire ise ka ina sab sana khang krisi social media gi achau ba contribution na mane na da haijaningi maram di social media da khoi si yamna consolidated oi bai platform ka am da mangjakre social media na maram moira kan da khoi larik lai su se sina maru oi ba focus tawgada ba bafam mani masigi grassroots level lagi quality level education nama enshrine to hogada bani nataba taragadi magi tunga lakador generation sing sida tongan ba frustration tongan ba stress tongan ba makhal mathen unwanted oiba adagi masigi sina ekoi gi kari taw issues mayam ma youth sing sida mapung oina lakani haina khanba sing asidagi sahi tara ki mamang dagi khandana dumaina laksabani maram aduna ngasi social media da hoji leirai ba mechanism si masigi si maram chana sijinaragadi magi kanaba si in terms of loina lei ta siangna na hojikti social media si da kanabagi changsi for example ngasai nauna haikibada hoji whatsapp khakta da marketing tawba yabagi rumama leire isagi channel somda page ama facebook ta hangtokpa Instagram da du maina tawbadugi mawung du na tabi da WhatsApp khakta da page hangba yare aigi channel tawraga madagi pau thado pe yare every channel gi every individual gi famous personality singi tongan balai marketing tawba yai adu tanate Facebook ta support se yon ba phawba yai aduga khudak ta egoi gi group sing semaga madu pau phau na ba makhal ma theni masida tholai sing se da Instagram da society marketing gi social media influencer aina matamama da celebrities is just Bollywood, Hollywood, Tollywood, adai kari wood tu ne na khanaram mane hojikti social media gi influencers in hena importance special hai magi follower ke am laige na hena khanare sigi tanja si dai kono positive oiba mindset ta yamna creative oiba idea du society da contribute tawbai mahutu da society si da instinct tawnana ba aikoi gi society si dai koi gi venue haiba tare english ta har hu kam sinna ba gi masigum bagi khudong cha da basi mayam se tawruk pase masigi se yamna laibak thina ngai ne na haijaringi adu yam laibak thi badi matang se daina hangai bo hang sigi matung ina panjaning ba potsi kari no hai kanda masi khaki social media gi cyber cell ne na manipur government gi su lai bai khoi ujai even ai khoi sp ga masiga mari laina basing ka kayar hanna su phaminare makhoi da di facebook na whatsapp na
amadi lairiba tool sibu hauduiba mayam singsina anytime every time hoida the access period ni masi si buthat pa masi sibu report tausan ba block tausan ba suspend tauba hojik Facebook ta yabda communal oiba akhoi gi post khara tawradi isagi account si matam khara suspend tauba even Instagram da even WhatsApp ta phau tawne ado Manipur government na masi gi se youngtion gi haibu taraga di yam laina masi gi se filter tawba yaba pot ngantani magi official marang kaina lairibani lairiba mayam singse asigi singse akhoi fajana handle tawba yaribani adubu kari gi no masi tawdri si tasengna na society sida unrest oi halaga madugi society du dagi karigumba makhoi na khara pami bra control room da phamba mi oi kharana natragana madudagi output tu karino mase just like akhoi 2023 gi me gi tang hum da thokrisi social media so contribution amane na dum haijaningi adumaila akhoi leiriba Manipur se amuka khaibung ta mong amada silak na silibra haibagi pot ama lei aduna mari laina authorities singna technology se phajana masa khangbiraga hojikti cyber da tauba yada ba thabu ama phol leitre how the lupa chapi ama cash hi hapta bida online khaktana digital payment khaktana pithribi thungba yaraba matam ma khakti sidi laira dan hojiti bitcoin cryptocurrency pithribi da tawraiba awang bagi thakse aduna swai ge area si dai khoina technology si adu ki mate khoi disadvantage am oinana bagi lamdam si da nungsina da na bagi lamdam si da khenaba mayam leina bagi mawom da lak pase as a civil society ke organization ki yam maru oiba tawdang lojaba nanayam oina amadi lamdam si ki technology pithribi si da ola iba evolve tawriba technology sing se khangba moina technology ki advantage du season bai mahuto da technology sibu disadvantage lomda masina hatred lomda tongan mongom de sangselak pa it's really unfortunate ana mind yam nungai maka chathrak poina taba di yam nungai taba oina samna bida huran ba amadi drug lalon ba si community khudimak ta leini loina adubo huran ba natraga drug lalon ba gi case ka mai lena farak pa matamda maitei huran ba natraga maitei drug lalon ba phare natraga pangal huran ba pangal drug lalon ba phare aina social media da even print and amadi electronic media phawda masi thokibu leihre masina maram oiraga nusina leminariba community masel gi makta yamna singchep thajin bagumba yamna leibak thiba thodokumba thorokpa yabagi chingnebusu leitaba nate asingbo lamdamsida sigumba hetar oiba kaya thorok ibasi lamdamsida kamdawna kaidegi oirakibon amadi karam tawragadi asingba anti social oiba wafamsing asi mutatpangam godagi haibagi matangda suggestion kitang thambiyu masi matang si khwaidagi maru oiba as a mitai pangalam oina lamdam sida khunda leita dana ngasi dagi chahi chamri chamanga hena leiraklaba dugumba community amagi khwaidagi maru oiba topic amani nauna hangbiri se yamna maram chaba question amane na han bada thamjage masi gi pot khudi ma problem leire ai sa si ai cancer ki first stage da leiba taragadi cancer du karamaina cure tawgani haibasi madugi oncology da haithoi singthoi raba doctor ma tanaraga madudu chemo kap kadra chemo kap kana madugi therapy tawraka na magi first stage do ragadi ilai laina kalhuba ngambagi capacity karino kamaina tawbano haina khanabagi mahutuda tongan ba karigumba maduna narrative ama sagalaga hoji India da tawriba maroina India da tawriba se narrative ki war ne na maina thabjage hoji ki leiriba ikoi ki nisagi oiba matang si maswai da lakpa kandani aikoina tasengna na aikoi deny sungtau taude aikoi gi maruaina mitai pangal community dagi aikoi gi potsi puthok pusin gi achaubo thodang maramdi phabagi police na phari base masina taibadi pot puthok pusin tawbagi achaubo thodang si aikoi community mitai pangal su masida lawi haibasi masi kanamta na deny taude but masigi langla langjin thidoaga masigi haurak phamama madu kadai da sunga ibano kamaina tawbano karai phaw pugadoribano kanada sinaram doribano kanana sinarakpano haiba marakki lambi for example Imphal dagina Guwahati yobagi lambi phaw pugadaba miduna loinama khagbarate madugi amana pirakpa amana okpagi bariji phangbagi pawsidi ka hena tade ahum subana aikoigi conviction rate yes aikoi community si masing yamna phare ado the conviction si kayam yamna phangkhrage aikoi gi site gi hairiba community si masing yamna swai gi area se ai platform da su khara ngang ba dum haujarabani
mari suba point da ekoi gi maruaina journalist ya isasu ekoi naw saidur khoina hena khange ai journalism gi da matam khara ai thabuk tawjaram misaka makakni adu journalism gi ethics samalai karino haiba kanda any verified oidaba khabar ama magi editor dun hekta hapa ya banate kanagumba community me hekta pallaga pangan sumaina tawre mitai pangal macha ma sumain tawre hekta khabar gi headline ga hapa ya banate masigi ethics sama tonganan lei ethics ya ina khangjabada for example kanagumba amma mi hatle haiba taragadi ahan bada haliba imung dugi victim moiriba imung dugi version ama adu da chenari ba missing like I kundugi for example madu da chenari ba chenada ba madugi da mukta support sel libas kholi ba mayam dugi version ama khwai dagi maru ba version si nearest police station gi magi OC oi ba yai yamdra ba yes ikoi gi superintendent of police phawba gi verify tawraga version ahum sigi part am hapadu ne ba ikoi gi khabar si one sided oi ba dudi madugi journalism gi kari na hai ba tare adwai du dai kyanta de aduna adwai gi riasi kitang hege tawbadau na tawi adu bai khoi gi community da ina as a humble appeal aikoi wajasanu masina maram moira ga aikoi fattaba thabukna nungai ga dagi nungai ba tan bagi mahuttu da aikoi afaba aikoi waraga aikoi matam khara aikoi aseng ba thabuk tawraga aikoi darkar leiba kari singdo resist tawraga aikoi na resistance ki society ba endure tawraga aikoi na society sida hena phaba hena larik lai su haiba hena tawba ngamba pithribi gi adugumba citizen ama oiba ngamba global citizen ama oiba ngamba lamdam sigi aikoi gi hingaiba aigi imalai pak aigi iramdam si nungsiba ngamba adugumba jati mu oinana ba dumaina kodaminasi natadana tongan ba ngaihak ki am temporary oiba adugumba thabuk singda aikoi mai oisilaga just merely paisa kharagi just merely karigumba kharagi aikoi gi community amade ai isamak tongan ba mayam sing aikoi for example khudam amada aikoi laikai da adumba katu karan tawraga leiba mi se mahak masasu izat mahang bakhak natana mahaki poklai iba mahaki mari mata mahakna pairiba paisa do kanasu izat tawna de habisi kuloin khangnaring mangtani aduna adwai ge area do dekoi hena focus positive oiba aspect amada focus tawsi aduga aikoi lamdam si chawkhatna ba ai isa si matik chaba misaga moina na ba adugum maina tinjang kaijang da society moina na ba maina hotna minasi aina thamjage yam nungai topic si kitang thaidok jaraga baya chi hojoji coordination committee for protection of Waqf property Manipur gi convener oin su thopuri hai adu hairiba thawu siga mailina ba mafamom da kitang lakjage andak Waqf gi matang da supreme court na pi hiba interim order adu apen bo oidi haiduna tha sigi tang ahung gi ayuki pung nipan degi nungthil gi pung ani phawba sinthale pi wa haina india pumba gi oina all india muslim personal law board na lokhokiba lei hre adu bo india gi tongan state khara da dharma gi oiba kumai khara leibana maram oiraga matam khari yaithokra su soidana maki numit amadi lepaga haiba khongdang hi torokani haibagi thajaba lei haiba khongdang hi torok matamda UMPC luchingba amoina aduga haiba coordination committee for protection of Waqf property Manipur gi thauburoi amoina kari prep logudawri bagi haibadum yamda khangan bi Waqf gi matang si tasengna yamna maruoiba topic amani hauji ki india gi oiba muslim singi oina de masida muslim hai basida ikoi gi sek ikoi gi thajaba gi manadaba khara gi matungena ikoi gi shia muslim amadi sunni muslim hai jaba tare in general oina masigi su ikoi da yam sathi na disadvantage oiba dugumba amendment act amani masigi act sigi matang da bill lama kamaina puthoraki masigi joint parliamentary committee JPC kamaina semi karamna JPC dagi lanthora ga bill oina lok sabha da amadi rajya sabha da kamaina pass tauki aduga masigi bill sida tauningiba makhoi gi intention karino aduge unfortunately hairiba sarkar pairiba aikoi gi center gi government asida aikoi gi Waqf bill asibu introduce tauna na basi unfortunately aikoi muslim gi community dagi mi na tadana tongan ma mayam ma taukiba makhal mathen masida nampu hapu taukiba aduga prithvi da aikoi gi lan gumba kari gumba na tana emergency oiba ahing nongyaida ahing thengaba aikoi gi nongalam dai da aikoi gi bill si pass tau da yadaba gum taukiba masigi mayam sing sidai koi mang da loina tadan leire adugi mathak tu da aikoi gi india da gi khasin koya da gi kaina kumari da gi kashmir amadi gujarat da gi na aikoi gi assam amadi manipur yauna aikoi gi supreme court ta masigi aikoi gi bill si pass tau bangamoi
masi tauba yaroi masi gi damak tai khoi yaba ngamoi haibuna chingba mayam amagi madugi tawkhibadu madusu aikoi gi lei tawkhriba madugi matamdugi agitation protest adegi rallies mayam dunu sakhini madusu manipur su maduda yamna aikoi gi mangjin thana aikoi su aikoi manipur dagi case ani gi manungda aikoi gi maruwaina coordination committee for Waqf properties Manipur aikoi gi protection of Waqf properties Manipur gi CCPWPM gi maikai dagi su aikoi ampuana represent tawraga aikoi case thajaki baduga aikoi gi haujiki coordination committee asigi chairman oibiriba retired aikoi IS aikoi gi uncle AR Khan masamagna mana signatory oiraga thakiba aikoi loina khangnare hairiba bayam singa sida handaki kuidana aikoi gi Supreme Court na aikoi gi September ki tang taraga manga da interim judgment nama madugi do pass torokpaduda maduda yaningba area khara aduga yaningda area khara yausalakpa moina fully state tawba yade adu maina tawba khotpa makhal mathen khara leire masigi khwaidagi waina India gi waina accountable oiraga lauraga masigi case bu thengnari si All India Muslim Personnel Law Board na handaki ekoi gi hangsit haiba tare date 3 dagi Sintha lepagi thabuksi masigi si chatharaga November ki tang taraga taruk phawbada aikoi gi Ramlila Maidan da chaubu mifam phamba khotpagi moi gi strategies oiba aikoi gi plan nama tawbani adu dharma gi oiba hojiksi West Bengal da Durga Puja Gujarat da Navaratri tongan ba state sing sida magi tongan ba festival sing si aikoina yam disturb tawraga madudagi hena thoning da ba thodok thokadra haibana kibadagi yam emergency oiba meeting ama mohoi ngasi silaga khudakta hojiki hariba postpone do lauthorkhibani masigi si aikoi gi All India Muslim Personnel Law Board na laurokpa any decision rightful democratic oiba khongjang khudimakta UMPC amadi masiga satminariba coordination committee for properties of Waqf protection of Waqf properties Manipur gi aikoi gi ai convener moina amadi ai khoi gi satminariba organization punamakna sungsoi soidana masida dum aikoi thawai hakchang yauna sogachagani aduga masigi ain singsida maruaina Waqf by users amadi Waqf board singda central amadi state ki board singda masida atopa community gi atopa religion gi mi yausalakpa khotsalakpa masigi mayam singse koi singanaba masigi si yadanaba ya masigi religious ki sanctity si mahusa gi leramiba 1923 gi amadi 19 aikoi gi leiriba All India Muslim Personnel Law Board na piriba magi directives makoi da yaraba matamdu da aikoi adum yaragani makoi na yadri phawu de aikoi adum saugat khigani haiba dum da thamjai aroi boina baya dagi wahang matang ga tawjauge hauji India gi state khara da I love Muhammad peace be upon him haiba thaba banner pairui natraga thetlui haiba gi issue ga mai lena mi khara phaba punba gi thodok thoe adu huji lakchan ni wafam di aikoi mayam punama ki luchingba muslim khakki natana lamdam sida maliam sida lairiba mipum khudimaki dharma khudimaki luchingbani haina lairiba prophet Muhammad peace be upon him mahakpo ining tamna nungsi haiba phawbu yasalaktraba matam sida Muslim ki CSO leader amoina kari wafam thambiningi baya masi amna it's really unfortunate and strongly condemn those who really think what to say badly on our prophet not only our prophet it's the entire humanity's prophet aikoi gi prophet Muhammad peace be upon him prophet Muhammad sallallahu alaihi wasallam hariba nupa ai hoje nahana dugi wahang dohe hangakpa gai Google da type tawraga kari hai tare aikoi gi best human being on earth aina type tawbani aduda mioi tara thole adugi manungda Muhammad peace be upon him sina ahanba da thole which means Pitribi da hauji khwaidagi hauji phawbagi so far mioi bana hek lairakpadagi aikoi gi according to our holy book Quran according to Islam adaga Pitribi sida lairakpada Adam and Eve hek adudagi lairakpada ngasi phawbagi higdra lairiba mioi bagi samaj sida khwaidagi phaba mioi ba ma mi ama thirapa kanda prophet Muhammad peace be upon him haribun pasini aduna mahaki maming I love Muhammad haibasidi narrative ama kanagumba kharana madugi narrative to instigate tawraga madugi real time issue dagi nathiraga chananaba adu mai mawong ama silakpani haina haibadai haiman bathok loy na dumaina lawjage masigumbagi wakhalon sidi maramdi Prophet Muhammad peace be upon him se tasena na not only Islam khaki prophet nate ma the entire humanity gini
mahangna kanagumba amabu lan lamjingu kanagumba Islam chattaba dharma atopa dharma amabu nungsiruganu kanagumba Islam da yeknana khalakpa Islam bu wot nei birakpa adu mamioi sing adu nahoina tanja phangagadi wot nei gadabani madumaina tawgadabani haiba wahi ama phawba leitaba prithribi da khwaidagi hena phaba best human being oiba adugumba nupa amakhak yam tenba masagi sahi umpuga humloi khak punsiramba adugumba अखोगी प्रॉफिट असे मसीगी सिदा लान ना सुगुम्बगी मिंगथोल अमा तौरगा इंडिया से पृथ्वी दा अखोगी ख्वाइदगी सेकेंड अखोगी लार्जेस्ट अखोगी मुस्लिम लाइबसिंग मनुंगदा अमा दुम ओयन हाइबे या इंडोनेशिया की मतुंगदा दुम अखोइसु याम चांग ताबा नते अदु अनफॉर्चुनेटली अतोप मुस्लिम कंट्री सिंग नतना अतोप लैरिबा पो मफम सिदा अखोइदा हौजिक ओइरैबा इंडिया की नैरेटिव सि खर लैरे मंदिर मस्जिद खर लैरे सा चाबगी चिंजा की खर लैरे सुगुम्बगी सुमाइना नैरेटिव अममम पुखलागा मेजॉरिटी ना करिगुम्बा मा कैरी तौनना होटनबदा तोंगानबगी एडवांटेज अमा सुम लौननबा तौबसि मसि खितंग हेनमनग्रे एज अ ह्यूमन अमोयना मियोइबा मोयना कोइ सिदगी बियोन खल्लगा लैबाकसी लमदमसी लैकाइसी इमुंगसी चौखट मिननबा अखोइ करी तौगदगे हाइबा अदोमदा अखोइ ब्रेनस्टॉर्म तौमिनसी सोसाइटी से हेन फब हेल्दी सोसाइटी मोइमिनबदा अमन अमबु येंगनबा कांदा येकनबदौना येंगनदनबगी मोंग अमा तौननबा तौसिएन अदुमाइन खल्ले अदुगा आइदी हौजिकसु हाइगनी आई लव मोहम्मद पीस बी अपॉन हिम पृथ्वी पुनमक्सलोइन हाइगनी सितनते अतोप धर्म चटपन फावबा सोशल मीडिया दा हौजिक मयाम अमा हाइरी अदुना अखोइ खुदिंगमक मसिगी कैंपेन असि मसिगी सिना तोंगानबा नेरेटिव अमा सागतफम थोकते इदा अदुमाइन थमजे थागतजरी भैयागी अचिन्ब मतम कैथोकपिदुना इपाक टीवी न्यूज़ गा अखनना उनबगी तंजा अमा पीबीबगीदमक्ता इपाक टीवी सि कई करम तौरगा हाइबा चैनल असि मियामना हेन्ना पामनबा चैनल अम ओइगनी हाइबगी सजेशन मचा अमा खतुंग पीबीरमु भैया इपाक टीवी न्यूज़ इपाक टीवी चैनल से तसेंगना आई नहाकु खंगजरकपा कुइरे नहाकी जर्नलिज्म की खोंग थांगजलकपा मतमदसु लाइबक फबा हाइगदरा मदुगी खोंग थांगकपा कांदा चौबो थौदांग लौरखिबा नखोइगी इंटरेस्टुदा खिजिक्तंग ngamjaba morally physically mayam mai support tawjakiba adu misaga mane na dumai thamjage aduna haujiki matamda aikoigi journalism gi oiba ethics si khangna thabuk torokpa society bi abdarkar lei maigai si pura aikoigi atopa karidadi unare handaki gnz gi movement nepal da tawkiba even karai de khoi yumthangna ba leibak sing sida tawreiba aikoigi lamdam sida tawreiba even ngarang nahan sonam wangchuk aikoigi india gi educator innovator amadi aikoigi social activist magi maram oiraga mangonda inspire tawraga aikoigi film phaw puthopa du mamisak ama phabagi khotpagi ladakh ta leh da tawreiba mawong sing sida journalist na laurai si bioi bana tukachabagi mawong ama aikoigi tasyengbadi journalism gi part si karino ha kan the four pillars of democracy hai tare mari suba pillar ni yumbi ni democracy gi nakhoi na opposition na natragana miyam na hangak wahang du leibak miyam da praja da tawraga ruling du asumbal maigai da purakna na bagi lambi du sembagi asobu ethics samane na khale nahak na manipur gi oina di sugum bagi ipak tv na haurek pasi masi manipur gi oina yamna ngallingai da hauji tongan ba channel adu ada makhal mathen mayam ma laiba sing sigi dagi khwaidagi nganba sing manung da nahak ki si amani na dumaina I thamjage aduna mayam na su yamna ngasi phawbada bahana sanction jaraiba last around I think 10 years ki nagya da changai ba mahak ki journey se masigi se araiba journey mo oide aduna ekhoi ai samak te adum always support tawri aduga mayam su yangbiri ba ipak tv bu yangbiri ba mayam su madugi journalism ki chapcha ba ethics sama akhoi gi tawbiri ba adugum ba ipak tv se akhoi mayam changaga support tawminasi akhoi mayam gi voice to ipak tv gi through the prithibida amadi leibak sida adagi phamnai ba sing da concern sing authority sing da tahanna na ba main hotna minasi haina thamjai